State asida thokliba irang asi India government gi geopolitical policy gi manung channa Chin Cocomi narco terrorist sing bukhulai oina sezinaduna lamdam asida chathaba proxy war ni haiba si state government amadi lamdam asida laidiba mipom khudingmak khangba matam oire haina Cocomi gi coordinator Thokchom Somarendra na thamlakle lamfel da laiba Cocomi gi office ta paumi singa unaba amada Somarendra na May ahumdagi hauduna lamdam asida changsilakpa Chin Cocomi narco terrorist singna maitai singda chatharakpa irang asi mikhal maya asida khara taptharakpagi maongda lakpagumna tawri adubu irang asi lok sabha matungda makhatana chatharakhigani haibagi thazaba Cocomi da chapchana lai irang asi community anigi marakta thokpa irang natte haiba mipum khudingmakna khangba horakle Government of India na makhoigi oiba geopolitical policy da lamdam asida lairiba miyambu hanglai oina sejinaba yaroi lamdam asida lairiba miyambu India government na laibak asigi citizen amani haina khanna ngak senbiba change issue asigi matangda hauzik lairiba state government khakta natana political party singna India government da kanna haifam thoi haina phongdokhe Geo-Political policy da akhoi hanglai oina sinaraga khoi khunai gi hak right hingbagi punsi khudibak asi madugo sinarapose masi labaga amna thibani masi khudakta UI na handoklaga mahaki state asida lariba khoigi miyam ase mahaki miyamni mahaki citizen ni khalaga ngakpiba amadi ngakpa senba tawbugi thaba ase UI gi sobo responsibility ama lai habase masi state lenga asta khoigi khangan gadamani adu Manipur miyam nasu khamin ningba amana hantak election si loi khru matungda lan si loi kiroi hojik ta thaiba lan sina khoi lusin manate akanba moongda lan chapchilak phus yana lari aduna khoi khunai gi miyam asina akhoi na thengnerba lan se proxy war ne habsi khamin bagal loinana masi kadongna ngakthok mina gadage habido khoi tongan tongan ba poram Yamina Bathok Tai Paugi mi famadu da sarugya kiba Cocomi gi wangang loi khuraizam athobana state asida thokliba irang asigi matangda marik chumba wafam ama United Nations ki February 13 gi April manga fauba thama chathakiba Human Rights Council gi yankai manga suba session mahangna Cocomi gi mihut ama miyam gi voice chapchana thamke mamangda European Union yauna tongan tongan ba international forum singda Miyoi section kaya dagi aranba wafum kaya thamkibadagi lamdam asida thokliba irang asigi ground reality dagi na thaiduna irang asi maitai singna thokhanbagum ukibadu karamakhai di honghanba ngamle haike makhatana su Cocomi na miyam gi oiba issue singi oiba report ama khomgatlaga International Court of Justice ICJ Forum Asia Amnesty International yauna tongan tongan ba malem gi thakta laiba Forum singda puthoktuna lamdam asida thokliba issue asi international issue ne India khaktana lamdam asida thokliba issue sing loishinbada mapung faba oiroi international intervention ama changi haiba wafam pukhatkane state asida thokliba issue sing asiga matangda UN gi akhanaba reporter ama thabiraktuna marik chumba report laubinaba su Cocomi gi maikai digi haizaramba leire haina athawbana phongdokhi Lengak pai lengak posing asina human rights ki magi principles magi idea mayam si kamdona magi miyam da deliver tawrige haibase masi khangna na bahona kwada matam dai koi tongan tongan ba civil society group tagi tongan tongan ba NGO sing dagi matam gi report khombagi amari makoi gi voice sing asi UN da platform pira kanda wa ngangan bagi tanja asi pibi banina highway space ase jik lady ba phibam sida India government na koi suk changraba megi tang ohum dagi na chathara ibe changraba matam sida mapung phana koi na lotion haning ba mongda koi gi maikai dagi India government gi mafam da Cocomi gi maikai dagi memorandum kya meeting kaya da hanjan aikoina suggestions ideas kya pira phawda mapung phana thabok taruk taba manbagi aikoina pen double lady ba singa se machi akoi international forum da puthoga haibagi tangai phadabasu lairakpanina UN pbd ba pesa se koi season nanaba dum akoi hona jakhi gani hana